ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯆꯩꯔꯨꯕꯒꯤꯗꯃꯛ ꯃꯃꯥ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯃꯕꯅꯤꯅꯦ. ꯅꯪ ꯅꯨꯄꯤ ꯈꯨꯗꯥꯡ ꯀꯌꯥ ꯄꯥꯏꯔꯒꯦ? ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯅ ꯏꯕꯥꯅꯤꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯦ. 이사도 레사비 파리 레사비 파리 bakang thadokpiro. Ai sale ko. Nangi na sa lesabi parang gani abese. Ai sunda thasde. As ai yaroi da. Ai thapom chalugi ba. Haima. Kaino sidi? Kanano nang bo? Hek ul masa khang na. Ul de. Mo. Na sojaram ki khangding. Na sojaram ki khangding ko. ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯅꯤꯡꯗꯕꯩ ꯃꯔꯝꯁꯦ ꯑꯩ ꯅꯣꯡꯃ ꯍꯥꯏꯔꯒꯦ. ꯆꯠꯂꯣ. ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯍꯥꯏꯔꯅꯦ? 바보 물었다. 나쁜지도 자고이 좀 살려오러 그냥 자고이 좀 살려오러. 말이 무엇이다 콰이디기 파타바 누피 마 하요 하이버 따라바디 타닌 하리버 누피두니. 얼어 있네. 하이마. 원디네.